ꯃꯌꯥꯝ ꯉꯁꯤꯁꯨ ꯉꯥꯗ ꯍꯥꯏꯒꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯪꯉꯛꯏꯃꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯉꯥꯁꯤ ꯉꯁꯤꯁꯨ ꯇꯧꯔꯤ ꯅꯨꯄꯥ ꯁꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯧꯖꯤꯜꯂꯛꯏꯅꯦꯅ ꯍꯥꯏꯌꯦꯅ ꯅꯨꯄꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯞꯄꯤ ꯃꯤꯁꯤꯁꯦ ꯃꯌꯥꯝ ꯃꯥꯅꯅꯦ ꯇꯨꯝꯅꯔꯝꯃꯅꯤ ꯃꯌꯥꯝ ꯊꯥꯖꯗꯅ ꯄꯨꯝꯅꯃꯛꯁꯨ ꯀꯥꯞ ꯆꯠꯄꯅꯦꯅ ꯄꯥꯎ ꯇꯪꯈꯥꯏꯃ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯉꯥꯁꯤ ꯍꯥꯞꯀꯗꯕ ꯑꯅꯤ ꯇꯧꯔꯒꯅꯦ ꯁꯣꯝꯗ ꯑꯅꯤ ꯁꯣꯝꯗ ꯑꯅꯤ ꯁꯣꯝꯗ ꯑꯅꯤ ꯃꯣꯏꯁꯦ ꯄꯨꯔꯥ ꯆꯥꯏꯊꯣꯛꯍꯜꯂꯦꯅ ꯍꯥꯏꯔꯦꯕ ꯁꯤ ꯃꯊꯛꯀꯤ ꯁꯤꯜꯒꯦ ꯅꯣꯡꯃꯩꯕꯨꯗꯤ ꯋꯥꯏꯇꯦꯕꯀꯣ ꯆꯩ ꯑꯃꯃꯝ ꯄꯥꯏꯔ ꯂꯣꯏ ꯂꯥꯛꯑꯦꯕ ꯏꯪꯉꯝꯃꯤꯅ ꯏꯁꯤꯡꯁꯤ ꯐꯖꯅ ꯏꯪꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯥ ꯍꯥꯏꯔꯅꯤ ꯃꯥ ꯄ꯭ꯔꯣꯖꯦꯛꯀꯤꯅꯤ ꯅꯪꯅ ꯀꯔꯥꯏꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔ ꯑꯩꯅ ꯂꯩꯃꯇꯥꯛꯀꯤꯅꯤ ꯂꯩꯃꯇꯥꯛꯁꯤꯅ ꯀꯔꯥꯏ ꯂꯩꯔꯤꯅꯣ ꯂꯩꯃꯇꯥꯛ ꯍꯥꯏꯁꯤ ꯃꯤꯅ ꯇꯥꯗꯦꯗꯅ ꯑꯗꯒꯤ ꯂꯩꯃꯇꯥꯛꯁꯤꯅ ꯄ꯭ꯔꯣꯖꯦꯛ ꯂꯥꯜꯂꯒ ꯂꯩꯃꯇꯥꯛꯅꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯪꯒ ꯃꯥꯒ ꯀꯃꯥꯏꯅ ꯈꯪꯅꯔꯤꯃꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯃꯣ ꯁꯤꯗ ꯀꯃꯥꯏꯅ ꯌꯧꯔꯛꯏꯃꯣ ꯀꯔꯝ ꯇꯧꯔꯤꯃꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯊꯤꯜꯂꯛꯏꯁꯤ ꯅꯣꯏ ꯈꯪꯅꯕ꯭ꯔꯥ ꯅꯪꯒ ꯑꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯁꯇꯣꯔꯤꯁꯤ ꯃꯥꯁꯤꯅ ꯂꯤꯕ ꯀꯥꯟꯁꯤꯗ ꯃꯥꯁꯤ ꯉꯥꯏꯈꯣꯅ ꯍꯥꯏꯔꯦ ꯈꯪꯉꯕ ꯈꯥꯖꯤꯡꯁꯤꯗ ꯌꯥꯎ ꯂꯩꯔꯦ ꯃꯥꯅ ꯉꯥꯏꯈꯣ ꯍꯥꯏꯌꯦ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯈꯥꯇꯥ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯈꯪꯉꯕ ꯑꯩꯗꯤ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯈꯥꯇꯥ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒꯅꯦ ꯆꯦ ꯑꯃꯒ ꯄꯨꯊꯣꯔꯛꯑꯦ ꯀꯣꯂꯝ ꯑꯃꯒ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯀꯣꯂꯝꯒ ꯀꯣꯄꯤꯒ ꯄꯨꯊꯣꯔꯛꯑꯒꯅꯦ ꯃꯥꯁꯤ ꯏꯕ ꯍꯧꯔꯦ ꯏꯕꯥꯅꯤ ꯃꯥꯒꯤ ꯃꯐꯝ ꯑꯩꯒꯤ ꯃꯐꯝ ꯐꯖꯅ ꯃꯥꯁꯦ ꯑꯦꯗ꯭ꯔꯦꯁ ꯆꯞ ꯆꯥꯕꯤ ꯐꯖꯅ ꯏꯌꯦ ꯑꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯔ ꯏꯔꯤꯅꯤꯀꯣ ꯃꯈꯥꯗ ꯇꯥꯔꯦ ꯋꯥꯊꯣꯛꯑꯒ ꯃꯩꯗꯤ ꯂꯥꯛꯄꯗ ꯆꯥꯔꯕ ꯁꯤꯖꯅꯤꯡꯉꯦꯍꯦ ꯇꯨꯃꯤꯟꯅꯗꯤ ꯇꯨꯝꯕ ꯌꯥꯔꯃꯦꯍꯦ ꯇꯨꯃꯤꯟꯅꯗꯤ ꯇꯨꯝꯕꯗꯤ ꯌꯥꯔꯝꯃꯦ ꯍꯧꯖꯤꯛ ꯅꯪꯕꯨ ꯁꯨꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯝꯃꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯃꯝꯃꯅꯤ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯤ ꯉꯥ ꯌꯥꯏꯊꯣꯛꯇ꯭ꯔꯗꯤ ꯄꯨꯝꯃꯝꯃꯅꯤ ꯍꯌꯦꯡ ꯌꯧꯕꯗ ꯉꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯀꯨꯞꯄꯁꯨ ꯌꯥꯎꯔꯤ ꯑꯆꯧꯕꯁꯨ ꯌꯥꯎꯔꯤ ꯉꯁꯤꯅ ꯈꯔ ꯌꯥꯝ ꯃꯥꯜꯂꯦ ꯉꯁꯤꯅ ꯌꯥꯝ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯍꯥꯟꯒꯤꯗꯨ ꯄꯨꯡꯀꯥ ꯀꯥꯔꯦ ꯍꯟꯗꯩ ꯀꯥꯕ ꯅꯨꯃꯤꯠꯇꯣ ꯚꯤꯗꯤꯑꯣ ꯇꯧꯗꯦꯗ ꯑꯗꯨ ꯇꯧꯔꯤꯗꯨꯗꯤ ꯅꯍꯥꯟ ꯑꯩꯒ ꯃꯥꯒꯁꯤꯗꯤ ꯃꯩꯗ ꯇꯧꯈꯤꯕꯗꯣ ꯑꯣ ꯇꯧꯏ ꯇꯧꯏꯍꯦ ꯑꯩꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯁꯤꯗꯤ ꯄꯨꯡꯀꯥ ꯀꯥꯈ꯭ꯔꯦ ꯈꯥꯖꯤꯡ ꯑꯃ ꯍꯥꯏꯔ ꯌꯥꯎꯔꯦ ꯁꯤ ꯉꯁꯥꯏ ꯈꯥꯖꯤꯡ ꯊꯤꯕ ꯅꯪ ꯈꯥꯖꯤꯡꯗꯨ ꯁꯤ ꯂꯩ ꯀꯥꯈ꯭ꯔꯦ ꯍꯥꯏꯔꯦꯅꯦ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯔꯛꯇꯦꯅꯦ ꯈꯥꯖꯤꯡꯁꯤꯗ ꯄꯩ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯣ ꯀꯥꯏꯗꯦꯁꯦ ꯈꯥꯖꯤꯡꯅ ꯄꯩ ꯌꯥꯎꯔꯤ ꯈꯟꯗꯣꯛꯑꯒ ꯍꯟꯅ ꯊꯣꯡꯉꯨ ꯅꯪ ꯊꯣꯡꯒꯦꯔꯥ ꯎꯝ ꯌꯥꯔꯦꯁꯦ ꯑꯝꯇ ꯄꯥꯏꯁꯦ ꯑꯩ ꯈꯨꯠ ꯍꯥꯒꯠꯀꯦ ꯃꯩ ꯃꯨꯠꯈꯔꯦ ꯑꯗꯨ ꯃꯩꯈꯨ ꯌꯥꯔꯝꯅꯦ ꯁꯤ ꯃꯊꯛ ꯊꯥꯡꯒꯠꯀꯦ ꯑꯩ ꯈꯨꯠ ꯑꯝꯇ ꯍꯥꯝꯃꯛꯈꯤ ꯉꯁꯪ ꯉꯥꯡꯉꯤꯁꯦ ꯃꯩꯈꯨ ꯈꯨꯍꯜꯂꯣꯗꯅ ꯑꯗꯨꯅ ꯐꯅꯤ ꯃꯥ ꯋꯥꯏ ꯌꯥꯎꯔꯒꯗꯤ ꯕꯦꯁꯅꯦ ꯋꯥꯏꯁꯤ ꯍꯤꯠꯇꯨꯅ ꯀꯥꯝꯃꯨꯔꯣꯅꯨꯅꯦ ꯅꯪ ꯑꯗꯨꯝ ꯃꯩ ꯊꯥꯔꯗꯤ ꯈꯨꯊꯥ ꯂꯥꯜꯂꯦ ꯑꯗꯨꯅꯦ ꯑꯩ ꯊꯥꯒꯦ ꯍꯟꯗꯣ ꯍꯤꯞꯍꯜꯂꯒ ꯑꯩ ꯊꯥꯔꯦ ꯊꯥꯒꯦ ꯍꯟꯗꯣꯛꯑꯣ ꯑꯩ ꯊꯥꯒꯦꯕ
ꯃꯩꯗꯣ ꯍꯥꯟꯅ ꯆꯥꯛꯈꯟꯕꯗꯤ ꯆꯥꯛꯈꯠꯂꯗꯤ ꯌꯦꯡꯉꯨꯅꯦ ꯑꯃꯈꯛ ꯆꯥꯛꯈꯠꯂꯒ ꯊꯝꯕꯤꯔꯝꯃꯦ ꯑꯇꯩꯗꯤ ꯃꯨꯠ ꯇꯥꯕ ꯃꯩ ꯃꯨꯠꯅ ꯆꯔꯨ ꯊꯝꯕ ꯖꯔ ꯆꯥꯛꯈꯠꯂ ꯀꯌꯥꯝ ꯀꯨꯏꯔꯤꯅꯣ ꯑꯗꯨꯝ ꯏꯟ ꯂꯩꯒꯦꯔꯥ ꯇꯨꯝꯃꯣ ꯑꯗꯨꯝ ꯏꯟꯒꯦ ꯍꯥꯏꯔꯤꯗꯣ ꯆꯔꯨ ꯍꯥꯏꯕ ꯎꯇꯣꯡꯗꯨꯅ ꯑꯗꯨ ꯂꯩꯔꯦꯅꯦ ꯅꯠꯇꯦꯍꯦ ꯁꯤ ꯂꯩꯁꯤꯗꯤ ꯑꯣ ꯁꯣꯔ ꯇꯠꯈꯤꯗꯧ ꯈꯩꯅꯤ ꯍꯨꯝꯕꯅꯤꯅ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯠꯇꯦꯕ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯣ ꯏꯕꯥꯅꯤꯒꯤ ꯃꯌꯥꯝ ꯃꯩ ꯀꯥꯝꯅꯤꯡꯉꯥꯏ ꯎꯇꯣꯡꯅꯤ ꯌꯦꯡꯉꯨ ꯑꯦꯗ꯭ꯔꯦꯁꯁꯦ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯈꯪꯉꯕ ꯂꯧꯔꯒꯅꯦ ꯃꯥꯅ ꯃꯨꯠꯂꯦꯕ ꯍꯦꯛꯇ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯑꯅꯤꯃꯛꯁꯦ ꯀꯔꯤ ꯁꯤ ꯀꯪꯕꯅꯤ ꯈꯜꯂꯤꯃꯣꯅ ꯁꯤ ꯍꯥꯏ ꯍꯥꯞꯆꯜꯂꯣꯏ ꯑꯗꯨꯗꯒꯤ ꯑꯩꯒ ꯃꯥꯒ ꯍꯥꯏꯔꯦ ꯗꯥꯖꯤꯟꯅ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨ ꯅꯪ ꯃꯤꯡꯒꯔꯁꯨ ꯅꯈꯨꯠꯇ ꯄꯜꯂꯨꯔꯅꯨ ꯍꯣꯏꯅꯦ ꯅꯪ ꯅꯈꯨꯠꯇ ꯂꯣꯏ ꯂꯩꯔꯦ ꯅꯪꯅ ꯌꯦꯡꯅ ꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯔꯦ ꯈꯪꯉꯕ ꯐꯔꯦ ꯐꯔꯦꯅ ꯐꯔꯦꯀꯣ ꯑꯗꯨ ꯅꯣꯏ ꯑꯅꯤꯃꯛꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯀꯔ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯩꯗꯣ ꯀꯟꯃꯟꯈꯔꯦ ꯅꯥꯀꯟꯗ ꯀꯥ ꯆꯠꯈ꯭ꯔꯅꯤ ꯌꯥꯕꯅꯦ ꯑꯗꯨ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨ ꯅꯣꯏꯗꯥꯗꯨꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯕ ꯃꯩꯁꯤ ꯅꯠꯇꯦ ꯃꯩꯁꯤ ꯁꯤꯗꯩ ꯃꯩꯗꯤ ꯍꯤꯠ ꯁꯨꯃꯥꯏꯅ ꯑꯣꯏꯃꯟꯗ꯭ꯔꯣ ꯊꯥꯒꯠꯂꯦ ꯀꯥꯏꯗ ꯍꯤꯠ ꯑꯣꯏꯔꯝꯃꯤ ꯆꯥꯛꯇꯗꯅꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯌꯥꯔꯦ ꯀꯪꯁꯜꯂꯛꯑꯕꯅꯤ ꯁꯤ ꯎꯇꯨꯡ ꯃꯌꯥꯝꯁꯤꯅ ꯑꯍꯤꯠ ꯈꯔ ꯀꯟꯅ ꯊꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯅꯤ ꯅꯥꯀꯟ ꯈꯪꯉꯕ ꯑꯃꯗ ꯑꯃꯨꯛꯀ ꯀꯥ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯀꯪꯈꯠꯂꯛꯑꯒꯗꯤ ꯀꯟꯕꯨꯗꯤ ꯀꯜꯍꯜꯂꯔꯣꯏꯗꯅ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯁꯣꯝꯂꯣꯝꯗꯅꯦ ꯃꯩꯈꯨ ꯆꯠꯇ ꯂꯩꯔꯦ ꯅꯪ ꯐꯪꯕ꯭ꯔꯣ ꯐꯔꯝ ꯃꯩꯁꯦ ꯐꯪꯗꯦꯗ ꯁ꯭ꯋꯥꯏꯗ ꯐꯪꯉꯤꯍꯦ ꯃꯊꯛꯇ ꯐꯖꯅ ꯐꯪꯉꯤ ꯃꯩꯗꯣ ꯆꯥꯛꯑꯀꯥꯟꯗ ꯐꯪꯍꯠꯂꯛꯄꯗꯨꯏꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯊꯥꯒꯠꯈꯤꯁꯤꯅꯦ ꯌꯥꯝ ꯀꯟꯍꯟꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯅꯣꯡꯃꯩ ꯕꯨꯂꯦꯠꯅꯤ ꯗꯥꯏꯅꯣꯁꯔ ꯃꯥꯟꯗ꯭ꯔꯣ ꯗꯥꯏꯅꯣꯁꯔꯅꯤꯗ ꯃꯥꯅꯤ ꯃꯌꯥꯏꯗ ꯃꯈꯣꯡ ꯄꯥꯟꯕ ꯑꯩꯁꯤ ꯃꯖꯥꯛ ꯇꯥꯔꯦ ꯕꯨꯂꯦꯠ ꯕꯨꯂꯦꯠ ꯃꯩ ꯂꯩꯔꯔꯣꯏꯁꯤ ꯐꯖꯅ ꯊꯥꯒꯠꯀꯦ ꯏꯊꯦꯝꯒꯤ ꯃꯕꯨꯛꯇ ꯑꯣꯏꯅ
cái gì cầm tới khăn chân lông mal nè mal sana pun mày cứ thốt cái không mày cũng udra bo lôi đấy hết railway đi mi nó cũng udra sẽ khăn chân cái gì đó khăn chân lo pasara में तो आ ya ya itu mati ya mati dan kan senti soy do mi scientist rồi đi lại là chơi chắc là udah tidak song tu lori ka gitu nan arai mai hele HD hello oiro ain haidra akang mutane happy disu estina hi nam mage na ku khudane chapchar tina do ina labjal adu di mo ko yo o mage nga tang ai satu pun sani ni sumi lai jaran ai mun le tina mun le chiwa di ai palang khu re mai khu yare ya ini railway di mi na ko ne ba mi ju mai cha chela program mo mặc này nào thầm thà đấy có phút cái lịch thì có xoay gì làm in để cho nó mày na jum du 50 ka kilometer ya kilometer nang cho nó bắt ngang ngang mình lại thở được ba yên yung sunu ka do hai bu ka do phato wa ra hai ko dana message kari pining be lai ni Asi ba nang bisa sapri ba si pa ba tao này xem cái nó ngoài không chỉ bắt cái Aadhaar पर दिया है भी मान लो लग पर फायरिंग करेंगे मम्मा कोई बीत कर ले डायरेक्टर प्रोटेक्टर जाओ रही है तंगाई में adu producer director na nai ni pi dra mani ati puirin sahi loi re sidi hazar hai nó mới डायरेक्टर जाओ रही डायरेक्टर ki du mali su nakkan da ko ka khal ô xí thì cái mấy tan mấy hậu đi ôi lâu thôi mấy chậm tới lâu thôi aina haraga diyade aduna phara me ay tha ko da na garang garang tao mẹ mấy hậu cái lẹ pura gì không thế nào thế mà lời chắc cũng chắc cái lẹ himalay himalaya na te himalay chắc cái lẹ himalay cha hare himalay cha hare himalay si sagala pu ngai da si di kam kan mandu thế mà nên đi phăng aram si ta mem te lak tho se na cha khang mani du ka ga ran ngồi thế xí thì pura mấy hậu đây này यार ngang cái mấy tan còn đi này đi na go du kha cha ko an tha ki se mai thế lúc tôi gì rồi xí thì giờ rồi chứ no sapten go da singar roi da ki du to mai tik se ngã rau đâu cái gì ngapak ai ne ngã phạt ate ngapak ai na khoi gi na to budli so na maya shikai ra ga yai bam lai tai như thế nang di wa mang ni khang dia wa mang ni khang dia kari dun nang khang di memory delete ho ya raha hai query ko chala khang di expiry na te memory delete ne my brain na memory se save to tham de ai ngam khao ko diamond ni ge na ta bin ni ko producer đi producer director yaude ai ngang chụp hết rồi thì đi sinh ra cái gì ngã rồi bị lay rồi thì na ta cái này mai jai boy na ta ora nga jai bana ta ba mai oi na tik pa oi na ro bi dai puk jai jari ai du em pom tiền sao mà ngã rồi đi lay rồi mấy mẹ mấy học cái là nó phát ra thì ngã thì dài cái đầu này vợ dài biết rồi cái này mấy hình là mấy tan tàu một ngày là cái gì trắng mẹ để mình nó xí cái mà khá tả lại đấy thầm đi mèo thì phát ăn chắc lại hả chum nó thao mà sao vậy vợ ai koi di nga ya ye tau rai bo ko mai kan krai bo ko
पाली लागा कोई सिक्ता ब्राइन मी मैम तुम नरमनी ꯃꯣꯏ ꯇꯤꯟ ꯆꯠꯀꯅꯨ ꯕꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯔ ꯏꯟ ꯇꯩ ꯕꯦ ꯕꯦꯂꯨ ꯀꯔꯤ ꯂꯩ ꯑꯩ ꯃꯇꯝ ꯃꯇꯝꯗ ꯅꯛꯀꯗ ꯑꯁꯤꯅ ꯎꯠꯂꯝꯕꯗ ꯍꯥꯏꯔꯝꯕꯗ ꯑꯁꯤꯕꯨ ꯄꯣꯄꯨꯂꯔꯅ ꯏꯁꯤꯡ ꯌꯥꯝ ꯍꯥꯞꯆꯜꯂꯦꯕ ꯐꯖꯅ ꯃꯩ ꯉꯥꯡꯉꯦ ꯑꯅꯤꯃꯛꯅ ꯅꯪꯅꯁꯨ ꯉꯁꯥꯏ ꯑꯗꯨꯅ ꯄꯥꯔꯝꯃꯦ ꯅꯥꯀꯜ ꯑꯃꯗꯤ ꯐꯥꯔꯗꯤ ꯃꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯩꯇꯥꯟ ꯃꯩꯇꯥꯟ ꯂꯣꯜꯂꯗꯤ ꯍꯥꯏꯗꯤ ꯃꯥꯏ ꯃꯅꯤꯟꯗꯨꯅꯀꯣ ꯐꯖꯅ ꯃꯨꯟꯒꯅꯦꯕ ꯍꯥꯏꯗꯤ ꯄꯨꯡꯆꯥꯛ ꯆꯥꯛꯈ꯭ꯔꯅꯦꯕ ꯀꯔꯤ ꯀꯥꯔꯤ ꯉꯥ ꯃꯌꯥꯝꯁꯦ ꯁꯤ ꯉꯥ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯇꯤ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯣꯏꯅꯤ ꯑꯁꯦꯡꯕ ꯍꯦꯟꯒꯅꯤ ꯀꯦꯖꯤ ꯃꯈꯥꯏ ꯆꯥꯏꯊꯣꯛꯄꯒꯤ ꯈꯪꯗꯕ ꯃꯥꯜꯂꯤ ꯃꯥ ꯉꯥ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯅꯦꯕꯁꯦ ꯍꯦꯟꯒꯅꯤꯕ ꯄꯣꯄꯨꯂꯔ ꯑꯣꯏꯔꯗꯤ ꯉꯥ ꯃꯆꯥ ꯐꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯃꯟꯕꯁꯦ ꯂꯪꯊꯣꯛꯃꯣ ꯂꯪꯊꯣꯛꯃꯣ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯈꯣꯠꯇꯅ ꯃꯜꯂꯤ ꯃꯥꯅꯁꯦ ꯂꯪꯊꯣꯛꯈ꯭ꯔꯣ ꯁꯤꯇꯅꯤ ꯑꯗꯨꯗꯩ ꯑꯩꯅ ꯃꯜꯂꯛꯄꯒꯤꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯌꯥꯏꯗꯣꯏꯁꯦ ꯑꯩꯗꯤ ꯋꯥꯔꯛꯑꯕ ꯂꯦꯞꯄ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯈ꯭ꯔꯦ ꯀꯌꯥ 20 ꯍꯦꯜꯂꯦ ꯍꯦꯜꯂꯦ ꯐꯥꯔꯁꯇꯒꯤ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯋꯦ ꯆꯦ ꯈꯔ ꯂꯪꯉꯒꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯨ ꯇꯤꯛꯑꯁꯦ ꯑꯗꯨ ꯃꯑꯣꯡ ꯇꯥꯔꯦꯅꯦ ꯕꯣꯛꯁ ꯆꯟꯁꯤꯜꯂꯦ ꯂꯤꯁꯤꯡ ꯑꯃ ꯑꯅꯤ ꯍꯥꯞꯄꯤꯔꯦ ꯑꯁꯥꯕꯗꯣ ꯁꯣꯝꯗ ꯂꯣꯏ ꯂꯥꯛꯑꯦꯕ ꯑꯁꯥꯕꯗꯤ ꯃꯅꯤꯟꯗꯤ ꯊꯣꯛꯑꯦꯀꯣ ꯑꯁꯦꯡꯕꯁꯨ ꯑꯗꯨꯅ ꯐꯤꯂꯝꯒꯤ ꯃꯤꯅ ꯀꯣꯏꯍꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯏ ꯌꯥꯏ ꯍꯌꯦꯡꯗꯤ ꯁꯨꯝ ꯇꯤꯛꯑꯁꯦ ꯉꯥ ꯌꯥꯏꯗ꯭ꯔꯁꯨꯀꯣ ꯑꯗꯨꯗꯤ ꯃꯩꯗꯨꯁꯨ ꯁꯣꯝ ꯆꯥꯏꯊꯣꯛꯇꯔꯦ ꯁꯥꯏꯗ ꯅꯥꯀꯟꯗ ꯇꯤꯛꯑꯦꯕ ꯃꯩꯁꯨ ꯃꯩꯁꯨ ꯆꯥꯏꯗꯔꯦ ꯆꯥꯏꯊꯣꯛꯇ꯭ꯔꯦ ꯅꯥꯀꯜ ꯑꯃ ꯁꯣꯝ ꯐꯝꯕ ꯃꯤꯗꯨ ꯑꯗꯨꯝ ꯀꯥꯕꯤꯅꯤ ꯍꯥꯏꯗꯤ ꯁꯥꯏꯠꯇ ꯐꯝꯕꯗꯨꯅ ꯈꯔꯗꯤ ꯅꯣꯔꯃꯦꯜ ꯂꯩꯔꯅꯤ ꯁꯣꯝꯅ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯃꯨꯛꯀ ꯔꯥꯎꯟ ꯐꯝꯕ ꯌꯥꯗ꯭ꯔꯦꯗꯅ ꯃꯃꯥꯡꯗꯣ ꯈꯛꯇ ꯐꯝꯕꯤ ꯃꯊꯧ ꯇꯥꯏ ꯃꯅꯤꯟꯗꯤ ꯐꯪꯒꯅꯤꯍꯦ ꯐꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯐꯪꯅꯤ ꯑꯁꯣꯝ ꯐꯝꯍꯜꯂꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯁꯤ ꯎ ꯑꯆꯧ ꯑꯆꯧꯕ ꯂꯩꯗꯥꯏꯅꯦ ꯎꯝ ꯅꯪꯅ ꯍꯣꯔꯥꯏꯗ ꯁꯨꯝ ꯂꯦꯟꯊꯣꯔꯛꯑꯣ ꯑꯩꯅ ꯁꯤꯡꯖꯪ ꯂꯧꯔꯨꯔꯒꯦ ꯃꯥꯅꯦ ꯁꯤ ꯅꯥꯀꯟ ꯑꯃꯅ ꯆꯥꯛ ꯊꯣꯡꯉꯕ ꯅꯥꯀꯟ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯍꯣꯏ ꯈꯔꯒ ꯇꯧꯊꯣꯛꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯌꯦꯡ ꯃꯇꯦꯛ ꯑꯃ ꯁꯤꯁꯦ ꯃꯩ ꯇꯤꯛꯅꯕꯒꯤ ꯃꯩ ꯇꯤꯛꯅꯕ ꯌꯥꯔꯦ ꯀꯩꯅꯣ ꯇꯤꯛꯇꯁꯨ ꯌꯥꯔꯦ ꯁꯨꯝꯁꯤꯅ ꯍꯌꯦꯡ ꯈꯣꯝꯗꯣꯛꯑ ꯂꯪꯊꯣꯛꯈꯤ ꯌꯥꯔꯦ ꯀꯣꯡꯈꯨꯠ ꯂꯩꯔꯗꯤ ꯌꯥꯔꯦ ꯁꯤꯠꯄ ꯅꯨꯡꯉꯥꯏꯔꯣꯏꯕ ꯈꯣꯡꯈꯨꯠꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯤꯅ ꯌꯥꯔꯦ ꯁꯤ ꯌꯥꯏ ꯑꯗꯨꯅꯦ ꯍꯌꯦꯡ ꯎꯇꯨꯞ ꯂꯩꯕꯁꯤꯡꯗꯣ ꯆꯤꯡꯊꯣꯛꯑꯒ ꯑꯥꯏꯁꯣꯔꯤꯌꯥ ꯑꯣꯏꯅ ꯇꯤꯛꯄꯗꯣ ꯑꯗꯨ ꯃꯑꯣꯡꯗ ꯑꯩꯁꯣꯔꯤꯌꯥ ꯅꯤꯡꯁꯤꯡꯉꯛꯏꯔꯣ ꯍꯣꯏꯅꯦ ꯐꯣꯇꯣ ꯈꯔ ꯀꯥꯞꯈꯤꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯐꯤꯂꯝ ꯈꯔ ꯁꯨꯇꯤꯡ ꯐꯤꯂꯝ ꯌꯦꯡ ꯆꯠꯂꯝꯃꯤꯗꯅ ꯑꯩꯈꯣꯏ ꯄꯔꯥꯄꯨꯔꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯁ ꯐꯖꯅ ꯆꯠꯂꯝꯕꯅꯤ ꯐꯖꯅ ꯆꯠꯂꯝꯕꯅꯤ ꯍꯥ ꯐꯤꯂꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯑꯅꯤꯜ ꯀꯥꯄꯨꯔꯒꯤ ꯀꯔꯤ ꯘꯔꯋꯥꯂꯤ ꯕꯍꯥꯔꯋꯥꯂꯤ ꯍꯥꯏꯕ ꯑꯁ ꯅꯨꯃꯤꯠꯀꯤ ꯍꯦꯛ ꯌꯦꯡꯉꯦꯕꯣ ꯍꯞꯇꯥ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯀꯥꯞꯄꯗꯣ ꯑꯉꯥꯡ ꯑꯣꯏꯗꯅ ꯐꯤꯂꯝꯗꯣ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝꯕꯨ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯇꯩꯃꯗꯤ ꯈꯪꯉꯝꯃꯔꯣꯏꯀꯣ ꯑꯗꯨ ꯍꯣꯜ ꯂꯩꯕꯗꯣ ꯑꯩ ꯖꯒꯥꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯣꯜ ꯂꯩꯕ ꯃꯐꯝꯗꯣ ꯍꯌꯦꯡ ꯇꯥꯛꯄꯤꯒꯦ ꯆꯠꯂ ꯕꯖꯥꯔ ꯆꯠꯂ ꯇꯥꯛꯄꯤꯒꯦ ꯋꯦꯇꯤꯡ ꯁꯦꯠ ꯂꯩꯕ ꯑꯗꯨꯋꯥꯏꯗ꯭ꯔꯣ ꯕꯣꯔꯥ ꯌꯣꯟꯕꯗꯣ ꯁꯃꯣꯁꯥꯁꯨ ꯌꯣꯟꯗ꯭ꯔꯅꯦ ꯎꯝ ꯃꯉꯥ ꯃꯉꯥ ꯄꯤꯕ ꯑꯗꯨꯏ ꯃꯐꯝꯗꯨꯃꯛ ꯑꯣ ꯃꯌꯥꯡꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯆꯥꯕꯗꯣ ꯑꯣ ꯑꯗꯨ ꯃꯐꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤ ꯃꯇꯝ ꯑꯗꯨꯁꯨ ꯃꯈꯥꯒꯤ ꯈ꯭ꯋꯥꯏ ꯐ꯭ꯔꯟꯗꯅꯤ ꯐꯝꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯅꯪ ꯑꯗꯨ ꯅꯪꯍꯧꯋꯤꯅꯦ ꯃꯥꯅ ꯉꯧꯋꯤꯌꯦ ꯉꯁꯤ ꯉꯥ ꯌꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯏ ꯂꯩ ꯃꯩꯁꯨ ꯍꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯇꯝꯗꯨꯗꯤ ꯅꯨꯡꯉꯥꯏ ꯃꯤꯁꯦ ꯌꯥꯝꯃꯦꯕ ꯑꯗꯨꯒ ꯁꯨꯝ ꯃꯌꯥꯝ ꯏꯪꯊꯝꯊꯥꯅꯤꯅ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯃꯩ ꯇꯤꯛꯄ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯍꯣꯜ ꯂꯩꯗꯤ ꯑꯃꯐꯥꯎ ꯏꯪꯉꯤ ꯂꯩꯇ꯭ꯔꯦꯀꯣ ꯏꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯃꯐꯝ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯁꯤꯋꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯁꯤꯜꯆꯔꯗꯤ ꯍꯣꯜꯒꯤ ꯂꯩ ꯃꯐꯝꯗ ꯂꯩꯇꯦ ꯁꯤꯜꯆꯔꯗ ꯑꯆꯧ ꯑꯆꯧꯕ ꯂꯩꯔꯤ ꯃꯦꯇ꯭ꯔꯣ ꯕꯖꯥꯔꯗꯨꯁꯨ ꯍꯥꯟꯅ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯣꯏꯔꯝꯃꯤꯅꯦ ꯗꯦꯕꯖꯤꯠ ꯍꯣꯜ ꯂꯩ ꯑꯗꯨ ꯃꯐꯝꯗꯣ ꯑꯩ ꯈꯪꯍꯧꯋꯦꯕ ꯑꯗꯨꯒꯤꯗꯣ
फरक तारे ꯑꯁꯦꯡꯕꯒꯤ ꯊꯨꯅꯕ ꯍꯥꯏꯅ ꯇꯧꯔꯒ मुथलगे ꯃꯊꯛꯇꯅ लौथोखरगे ꯅꯦꯝꯊꯔꯛꯀꯅꯤ ꯑꯁꯤꯅꯤ ꯃꯩꯇꯥꯟ ꯇꯥꯔꯒ ꯑꯃꯨꯛꯀ ꯐꯔꯤꯕ ꯑꯣ ꯅꯦꯝꯊꯔꯛꯀꯅꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯖꯨꯕꯤꯒꯤ ꯀꯧꯇꯥ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩ ꯈꯨꯜꯂꯒ ꯊꯝꯃꯒ ꯍꯤꯠꯄꯩ ꯊꯝꯃꯒꯅꯦ ꯖꯨꯕꯤ ꯀꯧꯇꯥ ꯖꯨꯕꯤꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯏꯁꯨ ꯍꯌꯦꯡ ꯅꯣꯡꯃ ꯐꯥꯕ ꯆꯠꯂꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯅ ꯊꯥꯔꯁꯦ ꯀꯌꯥꯝ ꯐꯖꯅ ꯃꯩ ꯃꯩ ꯍꯧꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯎꯝ ꯁꯥꯕꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯀꯨꯗꯣ ꯃꯄꯥꯟ ꯂꯝꯗꯗꯤ ꯖꯨꯕꯤꯒꯤ ꯑꯃꯨꯛꯀ ꯖꯨꯕꯤ ꯃꯀꯨꯁꯤ ꯚꯦꯂꯨ ꯀꯌꯥꯝ ꯂꯩꯔꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯤ ꯁꯟꯊꯤꯁꯤꯁꯨ ꯃꯣꯏ ꯀꯪꯍꯜꯂꯒ ꯐꯖꯅ ꯊꯥꯔꯗꯤꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯁꯟꯊꯤ ꯆꯩꯗꯣ ꯂꯩ ꯂꯩ ꯑꯩꯈꯣꯏ ꯇꯥꯁꯤꯜꯂꯒ ꯇꯥꯃꯤꯜꯗ ꯐꯧꯔꯒ ꯌꯥꯝ ꯇꯧꯋꯦ ꯐꯛꯂꯥꯡꯗ ꯊꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯒꯤꯁꯤꯁꯨ ꯇꯧꯅꯔꯤꯁꯤꯗꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯒꯤꯗꯨꯁꯨ ꯇꯧꯅꯩꯌꯦꯕ ꯃꯥꯏꯒ ꯀꯥꯔꯦꯗ ꯏꯟꯊꯝꯅꯦꯅ ꯅꯪꯗꯤ ꯏꯟꯊꯝ ꯈꯔ ꯃꯥꯟꯈꯤꯗ꯭ꯔꯦ ꯖꯦꯀꯦꯠ ꯀꯥꯏꯗ ꯌꯥꯝ ꯂꯤꯠꯇ꯭ꯔꯣ ꯏꯪꯗꯦ ꯏꯪꯗꯕꯒꯤ ꯑꯗꯨꯝ ꯐꯨꯔꯤꯠ ꯑꯆꯣꯟꯕ ꯑꯃ ꯂꯤꯠꯂꯤꯃꯤ ꯏꯪꯉꯗꯤ ꯑꯊꯥꯕ ꯂꯤꯠꯀꯅꯦꯕ ꯁꯤꯗ ꯉꯔꯥꯡ ꯈꯔ ꯏꯪꯉꯤ ꯋꯦꯗꯔꯁꯦ ꯑꯃꯨꯛ ꯄꯣꯠ ꯂꯥꯎꯅ ꯁꯥꯕꯤ ꯑꯃꯨꯛ ꯈꯪꯏꯪ ꯏꯪꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯗꯥꯏꯔꯦꯛꯇꯔꯗꯣ ꯑꯩꯗꯤ ꯁꯤꯅ ꯐꯩꯗ ꯍꯦꯟꯖꯟꯅꯁꯨ ꯁꯥꯗꯕ ꯍꯦꯟꯖꯟꯅꯁꯨ ꯏꯪꯗꯕ ꯁꯤꯅ ꯐꯩ ꯑꯗꯨꯝꯕ ꯌꯥꯝꯅ ꯁꯥꯔꯁꯨ ꯑꯩꯈꯣꯏ ꯋꯥꯏ ꯑꯁꯥꯝꯁꯤ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯋꯦꯗꯔꯁꯤ ꯑꯂꯥꯏꯀꯨꯝ ꯍꯃꯦꯁꯥ ꯂꯩꯔꯗꯤ ꯐꯅꯤ ꯌꯥꯝꯅ ꯁꯥꯔꯁꯤ ꯁꯥꯕꯁꯦ ꯑꯦꯛꯗꯝ ꯂꯩꯕ ꯉꯝꯗꯦ ꯏꯕꯣ ꯅꯥꯕ ꯆꯥꯛ ꯉꯝꯗꯔꯤ ꯆꯥꯔꯦ ꯍꯨꯃꯥꯡ ꯇꯥꯕꯤ ꯅꯪꯐꯥꯎ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨ ꯈꯜꯂꯤ ꯏꯪꯉꯦ ꯑꯃꯨꯛꯀ ꯑꯗꯨ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟꯁꯦ ꯁꯥꯊꯤꯅ ꯁꯥꯈꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯨꯗ ꯑꯝꯇꯪ ꯆꯥꯏꯅꯥꯒꯤꯗꯣ ꯁꯦꯟꯗꯦꯜꯒꯤ ꯀꯔꯤ ꯐꯥꯎ ꯆꯥꯛꯏꯃꯤ ꯆꯄꯜ ꯁꯦꯟꯗꯦꯜꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒꯅꯦ ꯅꯄꯛꯏꯕ ꯒꯝꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯄꯠꯊꯔꯤꯕ ꯊꯥꯡꯒꯠꯂꯛꯄꯗꯅꯦ ꯃꯥꯒꯤ ꯅꯞꯇꯅ ꯂꯩꯔꯦ ꯁꯣꯔꯣꯛꯇ ꯁꯥꯕ ꯆꯥꯡꯁꯦ ꯀꯌꯥ ꯈꯨꯊꯤꯅ ꯁꯥꯔꯦ ꯑꯗꯨꯒ ꯃꯌꯦꯡꯉꯣ ꯒꯥꯔꯤ ꯊꯝꯃꯦꯗꯅ ꯒꯥꯔꯤ ꯊꯝꯃꯒ ꯒꯥꯔꯤ ꯁꯤꯠꯇꯨꯗꯨꯗ ꯇꯣꯡꯉꯅꯤ ꯇꯧꯋꯤ ꯒꯥꯔꯤ ꯁꯤꯠꯇꯨꯁꯨ ꯌꯥꯗ꯭ꯔꯦ ꯁꯥꯕ ꯄꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯤꯕ ꯉꯥꯅꯨ ꯆꯦꯜꯂꯤꯃꯤ ꯍꯧꯗꯣꯡ ꯆꯦꯜꯂꯤꯃꯤ ꯑꯗꯨꯒꯅꯦ ꯔꯣꯠꯇꯣ ꯃꯣꯏ ꯃꯄꯥꯟꯗ ꯔꯣꯠ ꯌꯨꯝ ꯊꯝꯃꯦꯗꯅ ꯁꯥꯕꯩ ꯌꯨꯝ ꯁꯥꯕꯒꯤ ꯔꯣꯠꯀ ꯊꯝꯃꯦꯗꯅ ꯔꯣꯠ ꯄꯥꯏꯔꯒ ꯆꯤꯡꯒꯅꯦꯅ ꯇꯧꯕꯗꯣ ꯔꯣꯠꯀꯤ ꯈꯨꯠꯁꯥꯗꯨꯅꯅꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯏ ꯍꯥꯏꯕꯗꯣ ꯃꯈꯨꯠ ꯐꯥꯎ ꯕꯥꯜꯇꯤꯟ ꯅꯠꯇꯦ ꯕꯥꯜꯇꯤꯟꯒꯤ ꯏꯁꯤꯡꯗꯣ ꯑꯁꯨꯃꯥꯏꯅ ꯆꯥꯏꯔꯒ ꯌꯦꯡꯍꯜꯂꯛꯏꯃꯤ ꯍꯦꯛ ꯑꯁꯨꯃꯥꯏꯅ ꯆꯥꯏꯕꯗꯅꯦ ꯃꯩꯈꯨ ꯁꯣꯔ ꯂꯥꯎꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯃꯟꯈꯤꯗꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯑꯣꯝꯂꯦꯠꯒꯨꯝꯕ ꯍꯧꯕ ꯌꯥꯅꯤꯅꯦ ꯑꯝꯂꯦꯠꯁꯨ ꯁꯥꯕꯁꯤ ꯍꯧꯔꯤꯃꯤ ꯑꯝꯂꯦꯠ ꯐꯥꯎ ꯍꯧꯔꯒ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒꯤ ꯈꯨꯠꯁꯥꯗꯨꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯉꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯧꯁꯤꯅꯦ ꯁꯤꯗ ꯁꯥꯕꯗꯤ ꯑꯗꯨꯃꯥꯏ ꯅꯠꯇꯦꯍꯦ ꯑꯗꯨꯅꯕꯨꯗꯤ ꯁꯥꯈꯤꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯁꯥꯊꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯑꯣꯝꯂꯦꯠ ꯀꯃꯥꯏꯅ ꯍꯧꯅꯤ ꯇꯤꯟꯒꯤ ꯃꯊꯛꯇ ꯍꯧꯒꯗꯕ ꯑꯗꯨ ꯃꯣꯏꯅ ꯁꯥꯈꯤꯕꯗꯣ ꯆꯩꯅꯥꯔꯣꯝꯗ ꯁꯥꯈꯤꯕ ꯈꯨꯠꯁꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯄꯨꯔꯥ ꯐꯪꯗ꯭ꯔꯁꯨꯅꯦ ꯃꯣꯏꯅ ꯁꯥꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯈꯤ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯁꯥꯔꯤꯁꯦ ꯆꯨꯝꯇ꯭ꯔꯤꯛ ꯆꯨꯝꯅ ꯁꯥꯈꯤꯕ ꯑꯣꯏꯗꯤ ꯐꯩꯑꯕ ꯑꯃ ꯆꯥꯛꯅꯕꯤ ꯑꯃ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯌꯣꯡꯆꯥꯛꯅꯕꯤ ꯅꯨꯡꯁꯥꯁꯨ ꯑꯃ ꯁꯥꯗꯣꯔꯛꯇꯕꯤ ꯑꯃꯃꯨꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯣꯝꯁꯤꯜꯂꯒꯅꯦ ꯂꯩꯔ ꯃꯇꯨꯡꯗꯅꯦ ꯅꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯅꯨꯡꯗꯥꯡ ꯄꯨꯡ ꯕꯥꯔꯣ ꯍꯩ ꯄꯨꯡ ꯑꯃ ꯇꯨꯝꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯅꯪ ꯐꯦꯟꯅꯒ ꯆꯪꯗꯤ ꯂꯣꯏꯔꯦ ꯃꯩ ꯍꯦꯟꯅ ꯊꯥꯕꯗ ꯆꯪꯗ꯭ꯔꯤꯃꯤ ꯅꯪꯉꯣꯟꯗ ꯑꯗꯨꯅ ꯍꯩꯅꯕꯤ ꯈꯛꯇꯪ ꯀꯤꯍꯜꯂꯤ ꯅꯠꯇꯦ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯑꯩꯁ ꯑꯦꯛꯗꯝ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯍꯣꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯁꯦ ꯑꯃ ꯍꯟꯗꯛ ꯆꯍꯤ ꯍꯦꯜꯂꯦ ꯃꯊꯪ ꯆꯍꯤꯗ ꯂꯥꯛ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯦꯀꯣ ꯂꯥꯟꯅ ꯈꯪꯈꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯥꯊꯤꯅ ꯁꯥꯈꯤ ꯁꯥꯊꯤꯅ ꯁꯥꯈꯤ ꯐꯪꯁꯨ ꯐꯪꯈꯤꯗꯦ ꯑꯗꯨꯒꯤ ꯊꯕꯛ ꯄꯩꯁꯥꯗꯣ ꯁꯨꯕ ꯆꯠꯄꯗꯅꯦ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯊꯕꯛ ꯁꯨꯃꯥꯏꯅ ꯃꯇꯤꯟ ꯀꯛꯄꯗꯅꯦ ꯍꯨꯃꯥꯡꯅ ꯄꯨꯡ ꯂꯨꯞ ꯄꯤꯡꯕ ꯕꯣꯏꯗꯪ ꯑꯩ ꯄꯨꯔꯥ ꯃꯣꯖꯥ ꯐꯨꯔꯤꯠ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯃꯤ ꯂꯩꯕ ꯉꯝꯗꯦꯃꯤ ꯑꯗꯨꯃꯥꯏ ꯁꯥꯔꯤꯃꯤ ꯀꯨꯟꯊꯥꯗꯩꯅ ꯀꯩꯗꯧꯕꯅꯤ ꯑꯗꯨꯗꯩ ꯍꯟꯗꯛ ꯆꯍꯤꯁꯤ ꯍꯦꯟꯈꯤꯌꯦ ꯇꯝꯕ ꯇꯥꯔꯦꯗꯅ ꯈꯥꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯝꯅꯤ ꯑꯩꯈꯣꯏ ꯑꯁꯥꯝꯁꯤ ꯁꯥꯏꯌꯦꯕ ꯁꯥꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗꯅ ꯑꯇꯩꯒꯤꯅ ꯆꯤꯡ ꯂꯩꯇꯕꯁꯦ ꯄꯨꯔꯥ ꯄ꯭ꯂꯦꯟꯅꯦꯗꯅ ꯆꯤꯡ ꯈꯔ ꯅꯛꯄ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯠ ꯆꯤꯡ ꯐꯪꯉꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯈꯨꯠꯁꯥꯁꯦ ꯊꯦꯡꯅꯗ꯭ꯔꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯆꯤꯡ ꯂꯩꯕ ꯑꯣꯏꯔꯗꯤ ꯈꯔ ꯐꯗꯧꯕ ꯍꯥꯞꯄꯒꯦꯔꯥ ꯌꯦꯡꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯃꯩ ꯐꯪꯕ ꯑꯣꯏꯔꯛꯇ꯭ꯔꯦꯗ ꯑꯁꯦꯡꯕ ꯐꯤꯂꯝꯗ ꯇꯧꯅꯕꯗꯣ ꯑꯗꯨ ꯁꯤꯒꯤ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩꯅꯤ ꯌꯦꯡꯉꯨꯁꯤ ꯑꯁꯣꯝꯗꯁꯨ ꯃꯩ ꯆꯠꯇ꯭ꯔꯦ ꯐ꯭ꯔꯤꯗ ꯑꯩ ꯁꯤ ꯂꯩ ꯐꯥꯎ ꯁꯥꯔꯦ ꯇꯨ ꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯆꯠꯇ꯭ꯔꯦ ꯁꯤ ꯁꯣꯝ ꯄꯥꯏꯔꯦ ꯁꯥꯏꯗꯠꯇꯁꯨ ꯆꯠꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯐꯥꯎ ꯑꯣꯟꯂꯤ ꯁꯥꯏꯌꯦ ꯃꯃꯥꯡꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅꯅꯦ ꯃꯣꯏ ꯀꯣꯛꯇꯣ ꯃꯃꯥꯡꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯣꯏ ꯃꯩꯁꯦ ꯌꯥꯝ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗꯒ ꯇꯧꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯁꯃꯥꯅ ꯃꯩ ꯊꯥꯔꯒ ꯃꯣꯏꯅ ꯆꯤꯌꯔꯗ ꯐꯝꯃꯒ ꯂꯩꯔꯤꯁꯤꯕꯨ ꯁꯤ ꯀꯔꯤ ꯈꯨꯇꯤꯛꯅꯣꯅ ꯈꯜꯂꯤ ꯃꯥꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯕ ꯁꯤ ꯌꯦꯡꯉꯨ ꯄꯔꯃꯥꯟꯁꯦ ꯃꯤ ꯀꯩꯅꯣ
ꯆꯠꯈ꯭ꯔꯦ ꯏꯪꯉꯝꯃꯤꯅ ꯃꯌꯥꯝꯁꯤ ꯂꯣꯏ ꯇꯨꯝꯅꯔꯝꯃꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯇꯨꯝꯃꯒꯦꯗꯤ ꯇꯧꯔꯨꯕꯅꯤ ꯇꯨꯝꯅꯕ ꯈꯔ ꯌꯥꯎꯅꯔꯤ ꯃꯣꯕꯥꯏꯜ ꯌꯦꯡꯅꯕ ꯈꯔ ꯌꯥꯎꯅꯗꯣꯔꯤ ꯃꯤ ꯐꯃꯨꯡ ꯃꯅꯨꯡꯗꯗꯤ ꯃꯤ ꯈꯔ ꯍꯧꯖꯤꯛꯇꯤ ꯑꯃꯗꯤ ꯏꯁꯇꯥꯔ ꯉꯥꯛꯇꯅꯤꯗꯅ ꯑꯉꯝꯕꯅ ꯏꯟꯁꯇꯥꯇꯅꯤ ꯃꯤꯀꯞ ꯑꯃ ꯑꯅꯤ ꯏꯟꯁꯇꯥꯅ ꯏꯟꯁꯇꯥ ꯌꯦꯡꯅꯔꯦ ꯐꯦꯁꯕꯨꯛꯅ ꯐꯦꯁꯕꯨꯛ ꯌꯦꯡꯅꯔꯦ ꯌꯨꯇꯨꯞꯅ ꯌꯨꯇꯨꯞ ꯆꯥꯗꯣꯏꯕ ꯌꯨꯇꯨꯞꯅ ꯌꯨꯇꯨꯞ ꯌꯦꯡꯅꯔꯦ ꯑꯌꯥꯝꯕꯅ ꯌꯨꯇꯨꯞ ꯌꯥꯝ ꯌꯦꯡꯅꯗ꯭ꯔꯦ ꯐꯦꯁꯕꯨꯛꯀ ꯏꯟꯁꯇꯥꯒ ꯑꯦꯛꯗꯝ ꯅꯪ ꯃꯌꯥꯝ ꯉꯥꯎꯅꯔꯝ ꯌꯨꯇꯨꯞꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯁꯨ ꯌꯦꯡꯉꯒ ꯑꯩꯕꯨ ꯐꯦꯁꯕꯨꯛꯇꯅꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯨ ꯉꯥꯎꯔꯤꯁꯦ ꯇꯧꯕꯤꯔꯛꯎ ꯑꯩꯗꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯑꯩꯅ ꯍꯌꯦꯡ ꯌꯦꯡꯍꯧꯗ꯭ꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅꯕꯨ ꯅꯣꯡꯃꯒꯤ ꯏꯟꯁꯇꯥ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯪꯅ ꯑꯩꯅ ꯐꯦꯁꯕꯨꯛ ꯑꯉꯝꯕ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯨꯏꯗꯤ ꯀꯨꯏꯖꯤꯜꯂꯛꯑꯦ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝꯁꯨ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯇꯤꯅꯥ ꯆꯥꯛꯏꯕ꯭ꯔꯥ ꯎꯝ ꯇꯤꯅꯥ ꯃꯩ ꯍꯧꯕꯁꯤ ꯀꯅꯥꯅ ꯇꯥꯛꯄꯅꯣ ꯇꯤꯅꯥ ꯃꯩ ꯆꯥꯛꯑꯦꯅꯦ ꯗꯥꯏꯅꯃꯥ ꯇꯤꯟꯗꯣ ꯀꯂꯔ ꯑꯗꯨꯒꯤ ꯌꯥꯎꯕꯅꯤꯅꯦ ꯀꯂꯔ ꯌꯥꯎꯕꯅꯤꯅꯅꯦ ꯃꯩ ꯆꯥꯛꯏꯕ ꯇꯣꯉꯥꯟꯅ ꯃꯅꯝ ꯅꯝꯊꯤꯔꯦꯍꯦ ꯃꯨꯜꯂꯅꯤ ꯃꯨꯜꯂꯅꯤ ꯃꯩꯁꯨ ꯅꯦꯝꯈꯔꯦ ꯑꯩꯅ ꯐꯅꯌꯥꯝ ꯂꯥꯞꯅꯗꯤ ꯂꯩꯔꯤ ꯇꯨ ꯑꯗꯨꯗ ꯐꯥꯎꯕꯗ ꯁꯥꯔꯤ ꯃꯩꯒꯤ ꯑꯩꯐꯥꯎ ꯃꯅꯤꯟꯁꯦ ꯆꯥꯏꯗꯣ ꯅꯪ ꯑꯃꯨꯛꯀ ꯅꯪꯁꯨ ꯍꯦꯟꯗꯅ ꯂꯥꯞꯄꯤꯃꯤ ꯕꯪ ꯕꯪ ꯁꯥꯔꯦ ꯏꯁ ꯑꯩꯗꯤ ꯁꯥꯏꯍꯦ ꯑꯩꯗꯤ ꯃꯃꯥꯡꯅꯤꯅꯦ ꯐꯦꯁ ꯅꯪꯗꯤ ꯇꯨ ꯃꯃꯥ ꯐꯦꯁ ꯆꯥꯗ꯭ꯔꯗꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯩꯅꯤ ꯁꯤ ꯂꯣꯏꯔꯦ ꯀꯥꯂꯦꯟꯗꯕꯨꯗꯤ ꯁꯨꯃꯥꯏꯅꯅꯦ ꯀꯥꯏꯕꯅꯤ ꯃꯩ ꯇꯤꯛꯀꯗꯕ ꯑꯁꯦꯡꯕꯒꯤ ꯀꯥꯂꯦꯟꯗꯒꯤ ꯉꯥ ꯌꯥꯏꯁꯤꯒ ꯍꯥꯏꯔꯛꯀꯅꯨꯍꯦ ꯎꯝ ꯀꯥꯂꯦꯟꯗ ꯉꯥ ꯌꯥꯏꯕ ꯀꯥꯂꯦꯟꯗ ꯉꯥ ꯌꯥꯏꯕ ꯍꯥꯏ ꯀꯥꯂꯦꯟꯗ ꯉꯥ ꯌꯥꯏꯕ ꯅꯠꯇꯦ ꯍꯨꯃꯥꯡ ꯌꯥꯏꯕ ꯑꯩ ꯇꯥꯗꯧꯔꯤꯃꯤ ꯃꯤ ꯌꯥꯏꯕ ꯑꯣꯏꯔꯅꯤ ꯃꯩꯅ ꯀꯔꯥꯏꯗ ꯃꯤꯅ ꯀꯔꯥꯏꯗ ꯉꯥꯅ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯁꯤ ꯇꯤꯀꯟꯂꯣꯖꯤꯌꯥ ꯇꯦꯛꯀꯅꯤꯂꯣꯖꯤꯌꯥꯒꯔ ꯁꯦ ꯂꯧꯔ ꯕꯨꯡꯉꯣ ꯆꯥꯎ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯆꯥꯎꯑꯌꯦ ꯃꯣꯏ ꯑꯩꯈꯣꯏ ꯁꯥꯗꯥꯁꯦ ꯏꯅꯔꯖꯤꯖꯥꯒꯤ ꯏꯅꯔꯖꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯄꯤ ꯍꯣꯏꯕꯨꯗꯤ ꯅꯨꯄꯤ ꯃꯌꯥꯝꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯆꯥꯗ꯭ꯔꯣ ꯅꯨꯄꯤꯁꯨ ꯆꯥꯔꯤꯃꯤꯍꯦ ꯅꯨꯄꯤꯒꯤꯗꯤ ꯅꯠꯇꯦꯕ ꯑꯩꯗꯤ ꯑꯁꯦꯡꯕꯗꯤ ꯍꯩꯅꯗꯦꯕ ꯅꯨꯄꯤꯁꯤꯡ ꯆꯥꯔꯛꯄ ꯌꯦꯡꯍꯜꯂꯣ ꯌꯦꯡꯍꯜꯂꯣ ꯁꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏ ꯑꯅꯣꯏꯕꯤꯗꯨꯅꯤꯍꯦ ꯁꯥꯗꯥ ꯍꯥꯏꯕꯗꯣ ꯆꯈꯥꯏꯌꯦ ꯆꯥꯏ ꯑꯩ ꯈꯔ ꯈꯔ ꯆꯥꯏꯀꯣ ꯃꯌꯥꯝ ꯁꯗꯥꯀꯣꯔꯥ ꯁꯗꯥꯀꯣꯔꯥ ꯃꯌꯥꯝ ꯑꯩ ꯁꯝꯁꯤ ꯍꯥꯟꯅ ꯁꯥꯡꯉꯝꯕꯗꯨ ꯁꯝꯁꯨ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯈꯥꯖꯤꯡ ꯐꯥꯕ ꯌꯥꯒꯅꯤ ꯃꯥꯏ ꯁꯝꯁꯤꯅ ꯊꯥꯎ ꯇꯩꯍꯧꯗ꯭ꯔꯦ ꯉꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯤꯅꯕꯅꯤ ꯅꯪ ꯅꯁꯝ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯣꯏꯕ꯭ꯔꯥ ꯈꯣꯏꯗꯦꯗ ꯀꯥꯏꯗꯩ ꯄꯥꯔꯂꯔ ꯆꯠꯂꯨꯔꯦ ꯑꯗꯨꯗꯤ ꯈꯣꯏꯔꯤꯅꯤ ꯏꯁꯇ꯭ꯔꯤꯅ ꯇꯛꯈꯥꯏꯗꯅ ꯈꯣꯏꯔꯤꯅꯤ ꯃꯥꯁꯦ ꯑꯩ ꯁꯝ ꯁꯥꯡꯕꯗꯣ ꯑꯗ ꯏꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯑꯦꯕ ꯁꯤꯗ ꯕꯁꯤꯔ ꯀꯧꯋꯦꯕ ꯑꯗꯨꯗ ꯃꯥꯏ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩꯁꯦ ꯕꯣꯔ ꯊꯤꯟꯕ ꯆꯠꯄꯒꯤ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯩ ꯁꯝꯁꯦ ꯈꯔ ꯀꯜꯂꯤ ꯈꯔ ꯑꯣꯏꯕꯗꯨꯗ ꯏꯁꯇ꯭ꯔꯤꯅ ꯍꯥꯏꯗꯤ ꯑꯁꯤ ꯑꯆꯨꯝꯕꯅꯦ ꯏꯁꯇ꯭ꯔꯤꯅ ꯆꯥꯕ ꯐꯩꯌꯦꯅꯅꯦ ꯏꯁꯇ꯭ꯔꯤ ꯍꯤꯠꯇ ꯐꯖꯅ ꯇꯧꯔꯒ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯇꯤꯡꯍꯜꯂꯦ ꯇꯦꯕꯜꯗ ꯅꯣꯏ ꯅꯥꯇꯩꯃ ꯇꯛꯈꯥꯏꯕꯅꯦ ꯍꯣꯏ ꯃꯥꯗꯤ ꯊꯥ ꯑꯃ ꯑꯅꯤ ꯊꯥ ꯑꯃꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯊꯥ ꯑꯃ ꯐꯥꯗꯦꯗ ꯇꯤꯡꯇꯞꯅ ꯂꯩꯈꯤ ꯇꯤꯡꯉꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯗꯩ ꯇꯞꯅ ꯑꯗꯩ ꯇꯞꯅ ꯑꯃꯨꯛꯀ ꯇꯞꯅ ꯈꯣꯏꯔꯛꯄꯁꯤ ꯑꯗꯩ ꯑꯃꯨꯛꯀꯅꯦ ꯈꯣꯏꯔꯛꯄꯁꯤ ꯈꯟ ꯂꯩꯔꯒ ꯑꯃꯨꯛꯀ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯁꯝꯁꯤꯕꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯐꯔꯛ ꯇꯥꯔꯦ ꯈꯔ ꯀꯔꯂꯤ ꯑꯝꯇꯪꯒ ꯑꯣꯏꯔꯦ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯀꯔꯂꯤ ꯑꯣꯏꯔꯦ ꯊꯥꯎ ꯇꯩꯔꯁꯨ ꯃꯤꯁꯇ꯭ꯔꯤꯒ ꯑꯃꯨꯛꯀ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛꯀ ꯇꯧꯔꯨꯔꯦ ꯈꯪꯕ ꯑꯗꯩ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯁꯝꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯈꯥꯖꯤꯡꯒꯨꯝꯕꯅꯅꯦ ꯖꯧ 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 ꯂꯥꯎꯗꯅ ꯂꯥꯎꯔꯛꯑꯗꯅꯅꯦ ꯍꯥꯏꯗꯤ ꯀꯔꯂꯤ ꯑꯣꯏꯕꯗꯤ ꯀꯔꯂꯤꯁꯨ ꯑꯣꯏꯗꯕ ꯑꯗꯩ ꯐꯖꯅꯁꯨ ꯇꯤꯡꯁꯨ ꯃꯇꯣꯟ ꯇꯤꯡꯗꯕ ꯄꯣꯛꯈꯥꯏꯕ ꯁꯦꯝ ꯑꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯆꯥꯏꯊꯣꯛꯄꯗꯨꯃꯩꯀꯣ ꯃꯇꯣꯟ ꯄꯣꯛꯈꯥꯏꯔꯤꯅꯦꯕ ꯑꯗꯣ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯦ ꯍꯛꯆꯥꯡ ꯉꯝꯃꯣꯏꯗꯕꯗꯒꯤ ꯃꯣꯕꯥꯏꯜ ꯇꯥꯅꯦꯅ ꯇꯧꯔꯨꯔꯦ ꯃꯣꯏ ꯃꯌꯥꯝꯅ ꯀꯛꯈ꯭ꯔꯤꯅꯦꯕ ꯀꯛꯈ꯭ꯔꯁꯦꯅ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨ ꯁꯝ ꯑꯗꯩ ꯑꯁꯦꯡꯕꯗꯤ ꯑꯩ ꯁꯨꯅ ꯇꯔꯤꯀꯥꯅ ꯑꯩꯅ ꯈꯥꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯇꯥꯏꯜꯅꯗꯤ ꯅꯠꯇꯦ ꯁꯨꯅꯠꯅ ꯑꯩꯅ ꯈꯥꯛꯄꯅꯦꯕ ꯑꯗꯨ ꯁꯨꯅꯠ ꯇꯔꯤꯀꯥꯁꯤꯁꯨ ꯅꯁꯥꯗꯨꯁꯨ ꯃꯌꯦꯡ ꯁꯥꯊꯤꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯔꯨꯜ ꯅꯥꯈꯤꯕꯅꯤꯅ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯁꯨꯅꯠ ꯈꯥꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯁꯝꯕ꯭ꯔꯨ ꯁꯝꯁꯤ ꯃꯁꯥ ꯑꯃꯃꯝꯗꯤ ꯍꯥꯏꯕꯀꯣ ꯁꯨꯅ ꯈꯥꯛꯑꯗꯤ ꯂꯨ ꯀꯣꯛꯀꯗꯝꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯂꯨ ꯀꯣꯛꯍꯧꯗꯦꯕ ꯑꯁꯦꯡꯕ ꯑꯗꯨꯗꯩ ꯈꯜꯂꯒꯁꯨ ꯑꯩꯁꯨ ꯑꯣꯏꯔꯦ ꯐꯔꯦ ꯑꯩꯅ ꯑꯩ ꯈꯥꯛꯄꯗꯤ ꯑꯃꯨꯛꯁꯨ ꯈꯥꯛꯀꯅꯤ ꯁꯨꯅꯠꯇꯤ ꯈꯥꯛꯀꯅꯦꯕ ꯁꯨꯅꯠ ꯈꯥꯛꯑꯒ ꯁꯨꯅꯠꯀꯤ ꯇꯔꯤꯀꯥ ꯈꯥꯛꯇꯕꯅ ꯐꯩ ꯆꯠꯀꯅꯤ ꯈꯥꯛꯑꯅꯨꯗ ꯅꯁꯥ ꯆꯠꯄ ꯇꯥꯏ ꯅꯃꯥꯖ ꯁꯣꯟꯕ ꯇꯥꯏ ꯕꯤꯅꯥ ꯅꯃꯥꯖꯇꯗꯤ ꯅꯪ ꯑꯗꯨ ꯁꯨꯅꯠ ꯈꯥꯛꯑꯃꯦ ꯁꯨꯅꯠꯀꯤ ꯑꯗꯨꯗꯤ ꯌꯥꯗꯦꯕ ꯇꯥꯔꯤꯀꯥꯗꯣ ꯁꯝꯗꯣ ꯈꯥꯛꯇꯔꯦ ꯅ ꯍꯥꯏꯔꯗꯤ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯗꯦꯗꯤ ꯍꯥꯏꯔꯛꯇꯦꯗꯣ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯁꯨꯅꯠꯅꯤ ꯑꯂꯥꯏ ꯅꯃꯥꯖ ꯅꯕꯤꯅꯁꯨ ꯁꯣꯟꯒꯗꯕꯅꯤ ꯁꯨꯅꯠ ꯆꯨꯝꯅ ꯍꯥꯏꯅ ꯆꯠꯂꯣ ꯊꯝꯃꯝꯃꯤ ꯍꯥꯏ ꯁꯝ ꯑꯗꯨꯒꯤ ꯇꯦꯜꯂꯒꯅ ꯐꯩꯌꯦꯕ ꯁꯣꯛꯇꯨ ꯑꯩ ꯈꯔ ꯄꯥꯝꯖꯩ ꯑꯗꯨꯒꯤ ꯑꯩ ꯊꯝꯃꯝꯕꯅꯦꯕ ꯄꯥꯝꯕꯗꯣ ꯁꯣꯛꯀꯔ ꯅꯣꯏ ꯇꯧꯔ ꯃꯌꯥꯝꯅꯗꯤ ꯏꯁꯇꯥꯏꯜꯅꯦꯅ ꯑꯃꯅꯁꯨ ꯑꯃ ꯍꯥꯏ ꯑꯃꯅꯁꯨ ꯍꯥꯏꯃꯟꯗꯅ ꯑꯩꯁꯨ ꯅꯥꯈꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯁꯝ ꯈꯥꯛꯄꯁꯤ ꯁꯨꯅꯠꯅꯤ ꯑꯩꯗꯤ ꯑꯗꯣ ꯃꯅꯤꯡ ꯐꯔꯦ ꯁꯥꯡꯕ ꯁꯨꯡꯌꯥ ꯁꯤꯃꯨꯛꯇꯤ ꯌꯥꯗꯦꯕ ꯈꯥꯛꯀꯅꯤ ꯁꯝꯁꯦ ꯁꯨꯅꯠꯅꯤ ꯑꯩꯒꯤꯁꯦ ꯐꯣꯇꯣ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯃꯃꯥꯡ ꯉꯥꯛꯇ ꯑꯗꯨꯝ ꯁꯪꯉꯦꯕ ꯑꯝꯇꯪ ꯌꯦꯡꯉꯒꯦ ꯑꯝꯇꯪ ꯈꯥꯛꯄꯅꯤꯗ ꯐꯖꯅ ꯁꯥꯡꯈꯤ
이내복도 ꯉꯥꯡꯕꯁꯦ ꯉꯥꯡꯉꯣꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯄꯥꯈꯪ ꯃꯆꯥ ꯑꯩ ꯃꯅꯦꯝ ꯃꯀꯨ ꯌꯥꯝ ꯁꯥꯊꯤꯕ ꯃꯅꯦꯝꯁꯤꯡꯁꯦ ꯑꯩ ꯍꯩꯅꯗꯦ ꯅꯨꯡꯉꯥꯏꯇꯦ ꯃꯅꯦꯝ ꯃꯀꯨ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯆꯥꯔꯣꯏ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯅ ꯄꯣꯛꯆꯕꯗꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯁꯤꯅ ꯃꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ ꯏꯃꯥ ꯁꯥꯔꯨꯔꯒꯦꯅ ꯆꯠꯅꯔꯤꯅꯤ ꯑꯗꯨ ꯃꯅꯦꯝ ꯃꯀꯨꯅ ꯑꯣꯠꯂꯦ ꯀ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯗꯤ ꯑꯣꯠꯂꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨ ꯅꯪꯅ ꯑꯣꯠꯂꯦꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯂꯦ ꯍꯥꯏꯗꯤ ꯑꯩ ꯑꯃꯨꯛ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯈꯟꯒꯗꯕꯅꯦꯕ ꯏꯟꯁꯥꯟꯁꯤ ꯈꯟꯕꯤꯗꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯉꯝꯃꯦꯅ ꯑꯩꯅ ꯇꯧꯕ ꯑꯗꯨꯅꯦꯕ ꯉꯝꯃꯦꯅ ꯈ꯭ꯋꯥꯏꯗꯩ ꯐꯠꯇꯕ ꯄꯪꯇꯧꯗ ꯇꯧꯕꯁꯨ ꯐꯠꯇꯦꯕ ꯃꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯟꯕꯤꯒꯗꯕꯅꯤ ꯃꯌꯥꯝ ꯈꯟꯕꯤꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯂꯩ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯅꯦ ꯏꯃꯥ ꯍꯥꯏꯗꯤ ꯃꯅꯦꯝꯕꯣꯛ ꯃꯃꯥ ꯁꯛꯇꯅ ꯂꯩꯔꯃꯤꯅ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯃꯃꯧꯅꯦ ꯃꯅꯦꯝꯅꯦ ꯃꯁꯛ ꯃꯥꯟꯗꯦꯕ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯁꯤꯅ ꯆꯠꯂ ꯂꯩꯌꯦꯕ ꯍꯣꯏ ꯌꯥꯕ ꯑꯃꯃꯝꯒꯤ ꯅꯨꯡꯁꯤꯅ ꯂꯩꯌꯦ ꯑꯃꯃꯝꯅ ꯁꯥꯊꯤꯕ ꯂꯩ ꯐꯠꯇꯕꯁꯨ ꯂꯩꯔꯤꯃꯤ ꯂꯣꯏꯅꯃꯛ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯗꯣ ꯑꯗꯨꯅ ꯅꯨꯄꯤꯅꯁꯨ ꯃꯌꯨꯝꯒꯤ ꯋꯥ ꯌꯥꯝ ꯇꯥꯕꯁꯤꯁꯨ ꯐꯠꯇꯦꯗꯅꯀꯣ ꯐꯠꯇꯦ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝꯗ ꯇꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯑꯗꯩ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎ ꯐꯠꯇꯦꯕ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯂꯥꯁꯇꯗꯤ ꯀꯅꯥꯗ ꯍꯥꯏꯅ ꯍꯥꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯁꯤ ꯃꯋꯥꯅ ꯃꯧꯗ ꯃꯇꯨ ꯇꯥꯏꯅꯩ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯀꯔꯤꯗ ꯐꯪꯅꯕ ꯄꯥꯎꯗ ꯐꯥꯎꯅꯔꯒ ꯍꯥꯏꯗꯤ ꯐꯅ ꯐꯅ ꯆꯠꯂꯗꯤ ꯐꯩꯌꯥꯕ ꯃꯋꯥꯅ ꯁꯥꯊꯤꯕ ꯂꯩꯔꯝꯃꯅꯤ ꯅꯨꯄꯤꯅ ꯈꯔ ꯀꯩꯗꯧꯕ ꯂꯩꯔꯝꯃꯅꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯂꯩꯔꯝꯃꯅꯤ ꯃꯋꯥꯅ ꯅꯨꯄꯤꯒꯤ ꯈꯣꯡꯄꯥꯛ ꯃꯈꯥꯗ ꯂꯩꯕꯒꯨꯝꯅ ꯂꯩꯔꯝꯃꯅꯤ ꯃꯥꯟꯅꯗꯦꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯑꯗꯨꯅꯅꯤ ꯏꯁꯥꯔꯥꯗ ꯆꯠꯂꯨ ꯀꯥꯏ ꯍꯥꯏꯗꯨꯗꯤ ꯑꯥ ꯀꯥꯏꯗꯦ ꯅꯨꯡꯁꯤ ꯆꯥꯟꯅꯔꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕꯀꯣ ꯂꯩꯇꯦꯕ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯩ ꯍꯥꯏꯁꯦ ꯌꯨꯝ ꯆꯠꯀꯦ ꯑꯩ ꯅꯨꯄꯥꯅ ꯑꯩ ꯑꯁꯤ ꯇꯧ ꯑꯗꯨ ꯇꯧꯑꯣꯅ ꯍꯥꯏꯕꯗꯣ ꯃꯣꯠꯇꯣ ꯃꯥꯟꯅꯔꯗꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯗꯣ ꯃꯥꯅꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯃꯤꯟꯅꯒꯗꯕꯅꯤꯗ ꯋꯥꯔꯤ ꯂꯤꯒꯤ ꯂꯩꯇ꯭ꯔꯗꯤ ꯈꯟꯕ ꯑꯗꯣ ꯀꯥꯟꯅꯗꯦ ꯃꯅꯦꯝ ꯃꯀꯨꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯊꯣꯛꯄꯅꯤꯀꯣ ꯃꯅꯦꯝ ꯃꯀꯨꯗꯨꯅꯕꯨ ꯃꯥꯏ ꯃꯄꯨꯔꯣꯏꯗꯨꯅ ꯐꯖꯅ ꯁꯝꯖꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯔꯛꯑꯒꯗꯤ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯇꯧꯗ꯭ꯔꯒꯅ ꯇꯧꯗꯦ ꯇꯨꯝꯅꯤꯡꯉꯦ ꯉꯁꯤꯗꯤ ꯁꯖꯦꯡ ꯍꯧꯔꯦ ꯂꯣꯏꯅ ꯌꯥꯔꯦ ꯕꯦꯂꯦꯟꯁ ꯈꯔ ꯊꯝꯃꯣ ꯊꯝꯃꯁꯦ ꯎꯝ ꯑꯁꯣꯝ ꯐꯔꯦ ꯅꯥꯀꯟꯒꯤ ꯃꯌꯥꯝ ꯊꯝꯕꯤꯔꯒꯦ ꯍꯌꯦꯡ ꯅꯣꯡꯃ ꯑꯃꯨꯛ ꯎꯍꯜꯂꯛꯑꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯦꯡꯁꯨ ꯊꯦꯡꯉꯃꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯃꯝꯅꯔꯝꯃꯤ ꯑꯗꯩ ꯕꯦꯇ꯭ꯔꯤꯁꯨ ꯐꯖꯅ ꯐꯨꯜ ꯆꯥꯔꯖ ꯇꯧꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯆꯥ ꯅꯨꯄꯤ ꯌꯦꯡꯉꯗꯅ ꯐꯔꯦ ꯃꯌꯥꯝ ꯍꯌꯦꯡ ꯅꯣꯡꯃ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯌꯥ ꯁꯥꯊꯤꯔꯝ ꯍꯅꯨꯕꯁꯦ ꯊꯝꯃꯦ ꯀꯟꯈꯠꯂꯛꯏꯅꯦ ꯎꯝ ꯀꯩꯅꯣ ꯊꯝꯕꯁꯨ ꯌꯥꯏꯗ ꯌꯥꯗ꯭ꯔꯦ ꯍꯩ ꯍꯩ ꯆꯥꯈꯠꯂꯛꯑꯦꯅꯦ ꯐꯖꯅ ꯏꯕꯨꯡ ꯅꯥꯕ ꯀꯗꯥꯏꯗꯅꯣ ꯀꯟꯈ꯭ꯔꯤꯁꯤꯕꯣ ꯑꯗꯨꯅꯤ ꯑꯗꯨ ꯆꯥꯛꯑꯦ ꯏꯕꯣ ꯅꯥꯕ ꯐꯖꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯐꯔꯦ ꯃꯌꯥꯝ ꯊꯝꯃꯦ ꯍꯧꯖꯤꯛ ꯃꯩꯁꯨ ꯐꯖꯅ ꯆꯥꯈꯠꯂꯛꯑꯦ ꯉꯥꯁꯤ ꯃꯨꯟꯕ꯭ꯔꯥ ꯃꯨꯟꯗ꯭ꯔꯦ ꯈꯔꯗꯤ ꯋꯥꯠꯂꯤ ꯊꯝꯃꯒꯦ ꯃꯌꯥꯝ